Senterna kumja lising aniga kunga mapan fawda awang nongpuki lalobasing loisanaba pandam thamli. Bharat Sarkarna kumja lising aniga kumapan fawbagi manungda awang nongpuk lamdamgi lalobagi irang asi upai ama natragana ama sisinaduna loisanaba pandam thamli. Pandam asigi makhada senterna ahanba miyeng Manipurda thamduna thabak paikhalakli. Bharat Sarkargi official oiba pawgi matung inna leiba asigi left wing extremism gi wathok hana loisanaba pandam thamlamba adu phangba ngamkhre. Masigi matung tarakpada awang nongpok Bharata Manipur Assam Arunachal Pradesh amadi Nagaland leiriba lalobagi wathok loisanaba miyeng thamba horakhi. Hauji West Bengal da ani suba tangkaki mikal April kumapan da pangthokadauri. Masigi matung July amasung August thada Amarnath Yatra gi akanba security thorang lokatpa loiraba matung Manipur da Central Armed Police Force mathang thamjinaba thorang tauri hairi. Maoist thengnabada sinakiba guerrilla warfare da haithoi singthoiraba CRPF ki Cobra Force awang nongpok state ta sahi asigi manungda thajinaba thorang tawba loire. Mine protective vehicle sing Manipur ki sensitive oiba area da thamnaba thorang lokatpa loire hairi. Makha tana paw asina awang nongpok state ta maruiba lalolu group 13 leiri. Masigi manungda Manipur da gi 9, Assam da 3, Meghalaya da 2, Tripura da 2, Nagaland da amani. Haukiba sahi taragi matam asida insurgency ga mari leinana thokpa hingsa gi thokdoksing masing hanthare. Manipur gi oina yenglobada awang nongpok state singi marakta insurgency gi problem khwaidagi chauna mayoknaba state asi Manipur na oiri. Masina maram oiraga Manipur da Central Force sing thajilaktuna deploy tawba haure. Masigi makha tarakpada leingaki makok thongba official lanmi amadi police ki makok thongba officer sing yawba mifam ama pangthoktuna lalobagi irang amadi drug lalonbagi thabak sing loisinaba kari karamba thabak lokhatkadagi haibagi sukhana naba loikhre. Home Ministry gi report ki matung inadi Mizoram amasung Tripura gi oinadi insurgency ga mari leinaba thodok sing thokpa yamna hanthare hairi. Lamdam asida leiriba lairik hairaba nahasing sel tinghandana thabak piba haibasi leingaki pandamni CM. Imphal East District ki Kairau AC gi Janam Sandrokta handakta nongna sakiba Ibudong Funan Maring Teleiba Sandrok Ningthau apanbagi sanglen Chief Minister Yumnam Khemchana sangaduna miyamda sinakre. Thauram asiga mari leinana handakta haidokkiba MPSC na lauba Civil Service Exam da mai pakhraba Kairau AC gi manungda leiba miyoi mangabu pungning thokatpaga loinana okhi. Thauram aduda Chief Minister Yumnam Khemchana hai lamdam asida leiriba lairik hairaba nahasingbu sel tinghandana thabak piba haibasi leinga asigi pandamni. Mahakna makha tana hai Tronglawbida angang ani hatkibagi thaudok NIA na kanna thijili thaudoktuda chenabasing soidana fagani haiki. Thauramduda Kairau AC gi MLA L Rameswar su yawki hairi. May 3 da miyamgi mifam pangthoklagani Kokomi. Miyamgi achoba khongchat amaga loinana wahang taret hangkibagi matangda Manipur gi Home Minister na taha pirakiba paukum adu matik chaba paukum oina lawdi haina Kokomi gi convener YK Direna phongdokre. Ngasi lamphenda leiba Kokomi gi office ta phangthokpa paugi mifam amada mahakna hai leingaki oiba chapchaba phireb ama athuba matamda miyamda khangangadabani. Leingakna pirakliba paukum adu miyamgi pungingda kari fawbagi haibagi matangda khana nainaba May 3 da miyamgi mifam ama pangthoklagani. Mifam aduda leingakna pirakliba paukumga mari leinana miyamgi kari phireb lawgadagi haibadusu kupna khanagani. Wari sanabagi matangda leingakna Kokomi da chibaw pirakibagi matangda miyamgi mifam asina khana nainabagi wari sanaba natragana sanadabagi warep lawgani haina phongdokhi. Kanglupki irang thorakpa sahi 3 mapung pharakpaga mari leinana May 3 da pangthokadoriba miyamgi mifam asida akhang ahi kya su saruk yagani. State asigi tongan-tonganba district kayadasu mifam pangthoknaba sem sare haiki. Urkhul District ta makhatana nongmai kapnabagi thawong kaya ama leptana sathari. Manipur da Kuki narco-terrorist singna 2023 gi May 3 dagi landarakraba matung makhatana Naga singda amuk landabagi thawong chathari.
ngasisu Urkhul district ki Ringguida Naga amadi Kuki singi marakta akanba mongda nomai kapnaki handak litan gi area da Kuki terrorist singna Imphal lomdagi Urkhul tamna lakpa misam miyamda ambush tawduna asiana kya thokiba laikhrabani makha taba oina yum mai thaba nomai kapnaba kya thorakpadagi Naga volunteer ama amasung Kuki terrorist ani sikhiba laikhrabani ngasisu makha taba oina nakal ani gi marakta nomai kapnabagi video sing social media da thaganarakli Urkhul district ki Ringui village da Kuki singna akanba mongda nomai kapsinduna landabagi thawong chathari hairi thawdo aduda aso apan kya yawba amadi misi minna kya yawbagi haibadudi chap chaba paw phangba ngamdri Pakistan attack chatharakpada mari sire Pakistan ngamkhai wangmadagi motar amasung rocket kapsinduna chatharakkiba attack chatharakpada nongpok thangba Afghanistan Kunar province da miyoi mari sire Taliban gi authorities singna phongdorakhibagi matung inna Kunar province ki capital city Asardabad ta misam taba mafam singda Pakistan attack chatharakibani thawdo aduda maheroi amasung nupi angang yauna miyoi 95 rom aso apan nangan khibaga loinana yum amadi mahi tampham loisang amang ata thokle haina Taliban gi deputy spokesperson Hamdullah na phongdokhi Pakistan adi misam taba mafam da attack chathakiba leite haina phongdokhi social media da thagalakpa post amada Pakistan ki information ministry na hai Afghanistan ki Kunar province da attack chatharakle hairiba wafam adu yumfam yawdabani ngasi fawda Pakistan na militant singi leifam natana Afghanistan ki misam taba mafam amata da attack chathakiba leitri haina su mahakna phongdokhi